Yum Sanaba Hotnaruba Naga Nupi Kukina Furakle Pawasi Pandam Pawse dagi Lokachavane Kangpokpe district manungsan na konsa khulga nakna laidiba keling wairam naga khulda yum sanaba yumpham thonbada kuki singna thingba pibada natana naga nupi ama supuram le haide press na phangba pauda thogdok asi ngarang ayuk pung nipan lom tabadagi hauraga ayuki pung 12 rom phawbagi manungda thokibane keling wairam naga khulgi sarukta village authority na children orphan home amasung khulgi yum khara sanaba excavator sizinaduna Laivak team duna yumpham thon ke matam aduda laivak team duna yumpham thon ba yaroi haina khul thangnaba munlal kuki village ki nahasing na law khongduna laklaga athingba pi khe amadi yumpham thon ba yawbi miyai salabe keling wairam naga khulgi nupi amada kuki nahasing aduna khut tharam badana tanna phone su thugairam khe adubu ka hena sokapandi yahodre haire amaromda children orphan home amasung khulgi yum khara sanaba yumpham tholiba ase keling wairam naga village ki asengba lamge sarukne adubu masagi khulda thabak subada apanba pirakpada yaning daba phongdorokle